Image Paodam yang tabiri busingbo Reena Naorem na ahan bamaktada taram nokchari ngasigi maroiba pauda Manipur wata badaba laigi leibakni haina badu oina ba amuktang hona ba haiba se ahaki manglani haina Chief Minister N Birena haikre Nifum doi suba kha Manipur Drama Festival ngasidagi hawdokre Loinana Indo Bangla Bowl Music Festival ngasi loisinkre Mapungoiba paumung pizari Jingmi tamina saru yaduna ngasi Manipur gi tongan ba mafam singda lamdam masigi jing tam oibagi amata oibagi masak takliba mera ho chongbagi thauram pangthoknakre Mapungoiba thauram state level organizing committee na sinduna Manipur gi Chief Minister Nongthomam Biren saru yaduna Kanglada pangthokki Ngasi ayu angan badagi senglaba laifam len Kanglada mera ho chongbagi thauram pangthokki baga loinana ayu angan badagi hauna jingmi tammi singna Sana konungda pulaba matungda maidingu leisemba sana zawbana luchingduna Kangla fawbada khongchara masatki Tungda Kanglada mera ho chongbagi maru oiba mera men tongba amadi yenkhong tambagi thoram sing pangthokki Thoram aduda Chief Minister N Birena haiki Manipurda leiminariba furuk kanglubasi matam kayagi mamangdagi punna awaba taminaraglaba iramdamasi kanminaduna sana leibak Manipur oirakpani aduna aikoi maselgi marakta wakhal tanadaba Pau fauna daba kaya leirabasu faminaduna punna wari sanaduna yanaba mapuraknaba honaminasi Manipurda leiriba lam khudingmagasi aiginate Manipur lenga kini masida aigini haina munaduna khannaba toksi madugi mahuta aikoi punna leiminarakpani punna waminarakpani nungsi chanana punna leiminasi CM na makhatana haikibada thainagi ahal laman singna hainaramba Manipur asi watabadaba laigi lebangni hainabadu oinanaba amuktang honaba haibasi aigi manglani Manipur haibasi malengi lebak punamakdagi khwaidagi nungaiba aing asa ising nungsit aduga wathok lanthok leitaba adugumlaba lebak amani haibasi miyamna khangnaraba wafamni loinana jing tambigi marakta leiriba mari asisu skulda tamnanarba lairikta syllabusu oina hamnanaba Mathau tari haiki masina jing amasung tamgi marakta hena nungsi hallagani Manipurda lam koiba lakpa singna loktaga madi waterfall khara yenglaga hankhre madugi mahuta mafam khudingda lam koibagi pothafam oiba kaya yaba tourist sengwatpa mathau tari haiki Sugumba yamna history koiba aduga kaunarudaba pot kawdi yadaba pot sugumba se koi syllabus kumbada school gi syllabus kumbada mera hok song basi karino ramai tawuno Singni naka tami na khai ji singni tami na khai word le rambe sida ising kangla ge sina ihan ha tami hai mani ai khoi gi ising si thopling ai da matam da singni tami le rambe ising sing thokra ba matung da sida khar kum aga ta ra matung da aga le hobuna singni sida sakki na tami na khai gi bigi wani Nakalamaromda Paodam Lob Kanglei Pakna Thoramase Lining Lolda Chingmi Tammi Manai aduga Chingmi Tammi punna seminaram liba asi mamang thakta ipa ipu singna tinaram badagini haiba wakhalonda ngase Laisram Khulen Laikai Community Hall da taramapalak suba mera ho chongbagi thoram pangthokre Thoramadu da Akom Lob Kanglei Pakki President in Charge Sanjit Soraizam aduga International amadi National Awardee Ibotombi Kuman Haumi Tangkhul gi luchingba ke dharma amasung Mau Union gi masang naiba mioi kayana saruyaki Ngasi New Delhi gi Pragati Maidanda India International Cooperative Trade Fair IICTF 2019 loisinbagi valedictory thoramda Manipur Government ki Cooperative Minister Srimati Nemcha Kipzenga Government of People's Republic of Bangladesh ki MD Gyasuddin Ahmad na mihodoiduna Memorandum of Intent MOI amang asi sahi taunakre MOI adu Manipur ga Bangladesh ani gi marakta laloliti ki lamda hena chawkhal minanaba maruoina cooperative singdani aduga Minister Nemcha Kipzena phongdokhibada MOI asina Manipur cooperative sing hena
पाकथोक चाउथोकलदुना ललोल इतिकी लमदा युमथंगनबा लेबाकसिंगदसु संदोकलगनि हाइखि लांगमीदोंग ड्रामाटिक यूनियन LDU लांगमीदोंग लिंखतखिबगी हुमफुगा मरी सुबा मपोक नुमित थौराम ngasi यूनियन असिगी हॉल द पांगथोखरे लोइनना लांगमीदोंग ड्रामाटिक यूनियन मणिपुर स्टेट कला एकेडमी इम्फाल गा खुसमनरगा चाही खुदिंगी पांगथोक्तुना लाकपा निफुमदोय सुबा खा मणिपुर ड्रामा फेस्टिवल 2019 सु ngasi हौदोखरे ngasi थौराम अदुदा मणिको अमसोंग मणिट्रोनगी चेयरमैन सु ओइरेबा हियांगलम केंद्रगी MLA डॉक्टर राधेश्याम युमनामना थोइबा मिचोंग LDU की चेयरमैन थौनाउजम ngौबना थौरामपो कक्चिंग जिला परिषद मेंबर वाइखोंग जिला परिषद कंस्टिट्युएंसी चोंगथाम इंद्रजिना खन्नाबा मिचोंग सिंग ओइना सरुयाकी थौरामदुदा LDU की लेखिद्रबा मेंबर सिंग आर्टिस्ट सिंग की मफमदा हेकर लेकतमदुना इकाई खुमनबसु उठकी अरीबम नंदकिशोर शर्मा मेमोरियल अवार्ड अमसोंग गुरुमायोम टोम्बी शर्मा मेमोरियल अवार्ड सु मथंगसिना चिंगथाम बनिकांता अमसोंग थौनाउजम ngौबदा लांथोकी अदुगा निफुमदोय सुबखा मणिपुर ड्रामा फेस्टिवल 2019 गमरी लेनबा सोबेनर अमसु फोंकी निफुमदोयरक सुबखा मणिपुर ड्रामा फेस्टिवल असिगी अहोब नुमित की निमिदांग पुंग 3:35 दा लांगमीदोंग ड्रामाटिक यूनियन की चिंगी ngai हाइबा प्ले असि एग्जिबिशन शो ओइना उटकने अदुगा लालिबा तांग 13 की निमिदांगदगी हौरगा तांग कोलुमदोय फावबदा थिएटर ग्रुप 13 ना सरुयादुना अथोय हेन तानगने फेस्टिवल असिदा बेस्ट सेकेंड एंड थर्ड बेस्ट प्रोडक्शन बेस्ट सेकेंड बेस्ट डायरेक्टर स्क्रिप्ट राइटर डिसिप्लिन एक्टर एक्ट्रेस सपोर्टिंग एक्टर एंड एक्ट्रेस कॉमेडियन चाइल्ड आर्टिस्ट स्टेज मैनेजमेंट लाइट म्यूजिक मेकअप कॉस्ट्यूम स्पेशल जूरी अवार्ड प्रेसिडेंशियल अवार्ड सिंह पीगनी हाइरी तोंगान तोंगानबा हिरमदा मनामथुम सिंह फंख्रबा सिंह इकाई खुमनबा उटपगा लोइनाना नुमिनिनी थारकबा गुरु गुलापी नाथ संकीर्तन एकेडमी गी कुनगा तरुक सुबा गुरु कीर्तन ngasi पैलेस कंपाउंड लेबा लमयान बसंगलेंदा लोइसिनख्रे ngasi गी लोइसिनबगी थौरमदा डॉक्टर RK रंजन लोकसभा MP के राधा कुमार सिंह रिटायर IAS अमदी RK निमाई रिटायर IAS ना अथोइबा मिथुंगलेन अखनबा मिथुंग अमदी थौरम मपु ओइना सरुयाकी ngasi गी लोइसिनबगी थौरम अदुदा लेखिद्रबा एकेडमी असिगी ओजा गुरु सिंगी मफमदा लेकतुना इकाई खुमनबसु उटकी ngasi tongan tongan ba mafam singda pangthokpagumna juri district asidasु manipuri साहित्य परिषद juri bamnasu teachers colony juri bamgi raja ramon roy library hall da manipuri poetry day gi thoram pangthokre amadi nungsiba amasung ningtam lanmi koba saireng lairik amasu phongkre ngasi gi thoram aduda K Sarat Kumar Singh vice chairman Manipur Food Industries Corporation Limited government of Manipur S. Khogendra Singh, President Manipuri Sahiत्य परिषद MSPJ Jiribam, Nomaithem Bankim Singh, ADC CEO Jiribam, Amadi TH Amurasi Devi JDO Jiribam na mathangsina athoiba mitung aduga thoromapu amadi akhanaba mitung oina daista phamki resource person singna maru oina Dr. Lamabam Kamal Singh gi punsi wari amasung mahangna sahiत्य da katholambagi maram singda wangangki matungda Romeo Moirang Temnagiba Nungsiba amasung Ningtam Lanmi haiba mingthonba saireng lairig amasu thoromgi athoiba mitungna miam mangda lanthoki aduga loinana sinam Tunubabu Singh na iba amangba nong haiba saireng lairig amasu phongki थौरंगी लोइसिलकबदा पांथोय इमिनेंट राइटर ना मॉडरेटर रोइदुना साइरेंग साइदिनबा थौरम अमसु पांथोकी जिरी अमदी कसारगी कुनरोमना मसाना इजबा साइरेंग कयासु पाथोकी इरमदम सैसक लूप इसई लूप खा मणिपुर लिंखतखिबा चाही तरुक सुरकपगी कुमोन पालन थौरंगा इरोइनना इंटीग्रेशन डे मेरा हौ चोंबगी थौरम ngasi हियांगलम लाई पंगलबा मार्केट सेट हियांगलमदा पांथोखरे Let's promote our youngster ones haiba team da pangthokiba thoramaduda manitko amadi manitron gi chairman su oriba hianglam SG MLA Dr. Radishyam Yumnamna athoiba mithunglen Sahitya Academy Awardee maibam nabagisorna thoramapu oibaga loinana Kakching Jila Parishad Adhyaksha Furit Sabam Jiten hianglam Jila Parishad ki member Ilangbam Rajamni Devi Wabgai Jila Parishad member Mayangbam Jayanta Kumar hianglam जिला परिषद की प्रधान इलांगबम शांतिबला दुगा वबगाई ग्राम पंचायत की प्रधान युमनाम हेमचान असिना चिंग कयाना खनबा मिचुंग लेंसिंग ओइना सरुक याखी
Institute of Driver Training and Research Center Manipur gi tarataruk suba mapok kumon tharunga mari leinana tongan ba hiramda thabak tawriba singdagi khallaba miyoi singda award sing khusinakre ngasi khuman lampak ISBT da pangchokpa thoromda M Lakshmi Kumar Singh Advisor IDTC Dr David Ilangbam Deputy Director Transport Dr Dhanabe Laistram Social Activist K.H. Sharma SP Traffic Control Wing amadi Sandy Kumar Naorem Member Secretary IDTRC na athoiba mitunglen akhanaba mitunglen amadi thoromapu ina sarukyaki ngasi ayuk pung nipal taba matamda New Delhi gi Dwarka da leiba Dindayal Upadhyay College ki auditorium da pangchokpa chinglem laba thorom amada India gi sangnai miyoi kaya da Indian Legion Award 2019 piduna ikai khumnabada Manipur dagi lamyanba Group of Companies ki Chief Managing Director Laimujam Pratap Singh amadi International Model and Social Activist Daina Mayang Lambam su yaure India gi Retired Major General G.D. Baxi amadi Bollywood actress Mahima Chaudhary anina athoiba mitung amadi akhanaba mitung waina thoromadu pangchoki Thoromaduda Manipur gi oina Laimujam Pratap Singh da Dynamic Entrepreneur and Social Activist of the Year 2019 haiba title ga loinana lemjaningai oiraba award asi Pratap da khusinaki ngasigi thoromaduda sangnairaba Model and Social Activist Daina Mayang Lambam da Best Social Activist and International Model of the Year 2019 haiba title ga loinana Indian Legion Award 2019 asi khusinaki bane ngasigi thoromaduda tongan ba hiram kaya da mai paklaba sangnairaba miyoi kaya su saruk yaki Buddha National Award 2019 Manipur dagi Dr K.H. Kamini Babu Eye Surgeon amadi Dr R.K. Gunachandra Singh Entrepreneur pirakre aduga ngasi award asi fanglakpagi matangda Manipur Press Club ta pangthokpa pawmisanga unabada Dr. K.H. Kamini Babu Singh na hai miyoi ba haibasi kanasu nungai na horokpa nate adubu aigi ngamjaba sing aduna miyoi ba singi seba tawba haibase achouba kathokpa amane amadi later laira singi mateng pangbiduna punna nungsi chanana leiminaba haibase aikoi khudingna honaminase haina phongdoki mana hai haukiba October gi tang tarukta Buddha National Education and Cultural Academy Karnataka na sinduna First National Convention Center ki thoramda Buddha National Award pirakpada haingai leitana thagatli amadi nungaiba poi hairaba award asi mahana praja miyam gi damakta tawjaruba sing asibo sakhang bibada haingai leitana thagatpa phongdoi haina mahana phongdoki ngasi gi pawmi singa unabatu da award di Dr R.K. Gunachandra Singh na hai miyoiba gi service asina hobby ama oina thabak tawrabadi mai pakpa amadi miyam da ikai khumnaba hengani haina phongdoki Sothana Ladiba Wabgai Kendra da Hena Chaukhatpa Kendra ma Ohena Pandam da Handakta Nauna Semkiba United Development Committee Wabgai Assembly Constituency na Paikhalakpa Kunai Goiba Afaba Thabak Thorom Singhi Ahanba Kongthang Oina ngasi committee asigi thomi singna Wabgai Kendra gi miyamga kusam naraga Kendra sigi tongan mafam Nepal da uchara lising ahum hena thakre ngasi uchara thakiba mafam Nepal adudi Sengmaijing Hayal Hangun Sanathel Uchiwa Kelakong Haibong Makong Irong Saisaba amasung Irong Kunaune Ngasigi Uchara Thabaduda Saruyakiba UDC Wabgai Asigi Convener Social Worker MD Riazuddin Aribamna High United Development Committee Wabgai Assembly Constituency Asi Kendra Sida Leiba Wakal Manaba Chaukot Papamba Social Worker Kangbu Amana Punsilaga Semkibane Lubasigi Pandamdi Chaukotpa Wabgai Kendra Ma Ohenba Kendra Sigi later Laira Asonana Singda Tengbang piba makoibu manaba thak amada puraknaba honabada loinana ing tapa chaukotpa Manipur ama ohenbane lubasi saphonglakpadagi ngasi ahanba oina pumsang sangba wabgai kendra ama ohenaba pandamda uchara thabagi thoramasi pangthokpani ngasigi uchara singasi samaijingda horaga marakta kilometer 13 henna sangba irong khunau fawbada Thaki aduga masida damdam asigi club organization gi mihut chani henbana thawai yauna mateng pangle amaromda ngasigi uchara sing thajiliba asi lamdam asigi chief minister na haudopi khiba green manipur mission da mateng kharada oirabasu pangjabani asigumlaba mission ama lenga asina haudopi bagi damakta chief minister amasung cabinet minister singbo UDC na hainingai leitana thagachari haiki
Nauba Trust Thawal Okramna Chahi Khudingi Leptana Pangtholakpagumna Chahi Asigi Oinasu Mangarak Suba Ahal Singbu Okchaba Thauram Amadi Aphaba Mahiroi Singi Manamatum Sing Yenthokpagi Thauram Thawal Okram Lampak Community Hall da ngasi pangthokre Thauram aduda Thawal Municipal Council gi Ward number 1 gi Councillor O Inau Chombi Devi Ward Member and Anita Amadi Lekai gi Ahal O Ningthauna Athoiba Mithung Sing Oina Saru Yakhi Thoromgi Maruiba Saru Amawaina Trust Amadi Councillor Inau Tombigi Maikaidegi TMC Ward number 1 gi Manungda Leiba Chahi Humfugi Mathakta Leiraba Ahal Chatrukta Ahal Amamamda Kudol Tamduna Ikai Kumnaki Amadi Handak Pangthukiba Class 10 Amadi 12 ki exam da First Division da pass Tawrakraba Makok Chongba Maheroi Mari Marida Kudol Singh Tamduna Pungning Thawatki Loinana 2019 gi State Wildlife Protection Incentive Award Phanglakraba People for Animal Manipur Amadi Manipur University gi BA Geography da Gold Medalist 2019 L Elida Achamba Kudol Singh Su Tamduna Pungning Thawatki Friendly Environmental Warriors Few Jiribangi Pandamgi Makha Leptana Satharakpa Matung ina ngasi ayuk Jiribam Government Higher Secondary School gi playground da Mamangda Environmental Day amadi Ban Mahasab Kamari Leinana Thakiba Uchara Kaya Sing Yangshin Kibadana Tana Tharamba U Singi Mafam Sing Adu Sengdokpa Amasong Uchara Siramba Mafam Sing Aduda Uchara Kaya Su Thakre Masigi Uchara Tharamba Mafam Singda Sengdokpa Amasong Uchara Thajinbagi Thabak Thorom Asiga Mari Leinana R K Sanatombi Vidyalaya gi Principal Oiriba S Maniton Singna Fongdorok Padanga se October Gitang Tarahumdoi Numidasida Friendly Environmental Warriors Few Jiribangi Pandangi Matung Inna Hana Jiribam Government Higher Secondary School gi playground da Environmental Day Amade Vanamasaka Mari Leinana Thakiba Uchara Kaya Sing Yangshin Kipada Natana Tharamba Uchara Siramba Singju Amuk Thajinba se Tasengna Thamoi Sengna Few gi members Singbo Thagatsari Haiki Loinana S Maniton Singh Amadi Jiribam Government Higher Secondary School gi Physics ki lecturer Oiriba TH Gagarin Su Sel gi Mating Panglaki More Town da Handak Marak Toina Bom Pokhaiba Thodok Sing Thokpana More gi Praja Singh gi Punsida Tangdu Leitadaba Ama Thol Liba Singh Amadi More Town da Pamdaba Thodok Singh Makhatana Thoktana Nabagi Damakta More da Henba Security Police Personnel Kaya Thomdilakre Nakalamaromda Thasiki Tang Taramatoida Cookie Student Organization gi Office ki Wall Fencing da Bom Pokhain Kiba Thodok Adubo Yaningdaba Oina Cookie CSO Singna Imphal More Lambida Kaukiba Matam Kaktaba Banna Maram Oiraduna More Town Kuntak Lansibaga Chamana Craig Aduga Mi Itak Taki Loinana Handak More Town da Bom Ahumlak Pokhai Hankiba Thodokpu Yaningdaba da Fongdokpa Oina More da Ladiba Tongan ba CSO Singna Condemn Tonaraki Thasigi Hokiba Tang Taramatoigi Nimidang Pung Nipalom Tabada More Town the Leba KSO gi Office Campus da Bom Pokhai Kibagi Thongbo United Cookie Liberation Front UKLF na Akan Mamong da Condemn Torokli UKLF ki Joint Secretary na sign Toduna Thadoropa Cherolamana Hai Bom Pokhain Kibadu Yamna Lebang Macha Tadabagi Thong ni Asigum Laba Thong Sathaba Singh Miyam Maraktagi Tantokadabane Aduga Moreda Lairiba Miyam na Thong Asida Mi Paibigano Amade Lubase Tidopagi Matangda Miyam na Mateng Pangbiyo Haike Loinana Mari Lainaba Authority na Hiramasigi Matangda Tubada Tigat Piduna Jenaba Singh Faraga Cherak Pibinabaso UKLF na Appeal Torakli Numit Humni Chathakiba Indo Bangla Ball Music Festival ngasi loisinkhre Thoromadu Ball Sen Fakir Lalun Sahagi Chamaga Kunmapalak Suba Lekhidabagi Pangchokpani aduga Thoromadu da India amasong Bangladesh tagi balls kunmangana saruyaki aduga India dagi Swapan Adhikari Karuna Prasad amasong Ila Biswasna performance utki Bangladesh ke Maming Chalaba Ball Saisakpasingna Tuntun Ball Razak Fakir Abu Bakr Siddiq amasong Arifina Ivanasu performance utki India dasu Philosophy of Lalun Haiba seminar ama pangthoki aduga Bangladesh da India gi High Commissioner Riba Ganguly Das na haikibada Lalun Fakir gi teaching da mioi babu nungsibagi wafam yauri aduga Ball Music Festival gi Paujeldi mioi babu nungsibiyo haiba sini hainasu High Commissioner Rivana Fongdoki Festival adu Indian High Commissioner na support tawraga Lalun Biswa Sangana Dhaka da sinkibani
Mikhal Pangthokadoraba Maharashtra board khombagi meeting amada wangangbada Prime Minister Narendra Modi na Jammu and Kashmir gi matangda government na laukiba warepu opposition na singnaba ngamlibra haina hangki PM Modi na wahang asi wafam aduda board ki campaign taukiba Congress ki Rahul Gandhi da atamna na hangkibani hairi aduga government na Jammu and Kashmir gi matangda laukiba warep adu opposition na makoigi election manifesto da handohan gani haibagi wafam thamba ngamgadra haina so hangki adumo tawrabadi makoigi political career hinglaroi haina so PM na makhata ki constitution ki article 370 gi makhada Jammu and Kashmir bo special status piramba do BJP na luchingba government na lautholaga state adu union territory ani thongna khaidokhibani duga BJP ki president Amit Shah na Pakistan occupied Kashmir POK semkibagi maral hanagi Prime Minister Jawaharlal Nehru da siribani ingsong lising amaga chamapal nifuga Nepal gi landa matam chadana ceasefire lauthoklu badagini hairibani April May da pangthokhiba Lok Sabha gi mikhal dasu BJP na nationalism gi ihau sagatuna campaign tawki aduga Jammu and Kashmir gi Pulwama da February thada terror attack chathakrabagi matungda ikoidana Pakistan gi Balakota Air Force na air strike chathaduna jai Mohammed ki mathakta landa khibani aroibada maroi pau amhanna pijari Manipur wata padaba laigi leibak ni haina ba du oina ba amutang hona ba haiba se ahaki manglan ni haina Chief Minister N Birena haikre Nifum doi subakha Manipur Drama Festival ngasidagi hodokre Loinana Indo Bangla Bowl Music Festival ngasi loisinkrek Ngasi ki damak tadi mes Paodam loisinjari miyam bo mohana khurumjari